Chief Minister Nongthombam Birena chair logduna ngasi nungthil Chief Minister Secretary ta leiba Cabinet Hall da Council of Ministers singi oiba mifam pangthokduna state asigi maru oiba hiram kayada khanakre mifam aduda maru oina chawkhat thaurangi oiba project sing miyamgi yaifanaba scheme sing award pa sing semgat sagatpa border fencing police outpost sing amadi war on drug campaign makhatana chathanabagi da matangda kupna khananainaki hairi Kanglon kaina chalairamba sawmill sing Forest Department hanadagi hongna thingjinduna lakpagi saruk ama oina Forest Minister T.S. Bisurjit ki meeting makhada Thoubal Forest Division gi manung chanba Kakching Range ki Range Officer L. Dinesh na luchingba team amana ngarang Thoubal District ki Langathel area da leiba Kanglon kaina chalairamba sawmill sing thingjinkhre sawmill sing thingjinbagi khongchat aduda Langathel maning laikai da leiba Sagolsem Nanda Sagolsem Samjai Sagolsem Ibomja amasung Sagolsem Bikram hairiba miyoi sing asigi sawmill sing Kanglon kaina chalairamki sawmill sing asigi akoibada logi wangmada leiramba timber log sing size onduna forest case sing register tawbaga loinana logi oiba thabak thauram sing su paikhatpa haure hairi Forest official amana phongdorakpagi matung ina Thoubal Forest Division gi tongan ba mafam singda drive asi makhatana chathakigani Kanglon kaina chalairamba sawmill sing compromise amata tawroi logi oiba lokhatfam thokpa thabak sing chap chana lokhatkani hairi Scheduled Tribe Demand Committee Manipur STDCM na Maitai Mitai Singbu Scheduled Tribe list chathalu haina changsilakpa khongjanggi saruk ama oina ngasi Wangkem ACG MLA su oiriba MPCC gi President Kaisam Megachandra gi Babuparada leiba quarter da STDCM gi team ama chatuna memorandum pisinkhre memorandum pisinba aduga mari leinana MPCC gi President Kaisam Megachandra na hai Maitai Mitai bu Scheduled Tribe list chalhalu haiba demand asi maram chai MLA ama oina demand asigi matangda mahaksu lauduna lakpani wafam asigi matangda political party ama oina MPCC gi oinadi khanaba leitri political gi oinadi democratically oina khanaraga thabak tawgadabani hairaduna Maitai Mitai bu Scheduled Tribe list chalhalu haibasi maram chai amasung chade haibadu leingak asina lepkadabani leingak namasigi authority ni haiki Mayam Scheduled Tribe Demand Committee of Manipur Thambiriba wafam taliba demand haiba tare masi aigi oiba individual agent MLA oinadi aide dum masi mayam maitai singi interest aide dum voice lauduna leijabani aduna individual oinadi ai support tawi loinana ani suba point da aina Congress president oibinina masidi political party gi oibidi aikoi khanadri adu masi mayamna akoi political party oina ai haibanate political gi di aikoi yam democratically aikoi khanaraga koi oiba khanagani ahul subada taliba demand se masi di government na lepadami it is the government to decide money government sina authority ni aduna government na whatever masi maram chai bo hairasu sa debu hairasu it is the only government to decide haitai aduna masi government na lepi gadu Election Commission of India na ngasi North East ki state ahum Meghalaya, Nagaland amasung Tripura ki assembly election gi matam laukthokre Meghalaya amasung Nagaland gi oina election ase February 19 ta pangthokpaga loinana Tripura gi na February 13 ta pangthoklagani Tripura gi oina mikhal ase phase 1 da pangthokani state ahumaki vote masing March 2 da thigani hairi Panba yabadi hauzik lairiba Nagaland, Meghalaya amadi Tripura gi Legislative Assembly gi tamasi mathang sitna March 12 15 amasung 19 da matam loiragani hairi Tha asigi kuntarukta pangthokadoriba leibak asigi Republic Day thauramda thokaningdaba thodok singthoktanaba security na lokhatpa checksin thaurangi saruk ama oina ngasi Manipur gi tongan ba mafam singda thibu humba gi thabak chathakre checksin thaurangi saruk ama oina nupi police sing yauna Thoubal commando unit amadi Khongjom police station gi apunba team amana Thoubal district ki Khongjom bazar amasung sapam mamang laikai gi area singda yumda changduna thibu humba gi thabak chathakre paw asina hai ngasi nungchal pung ahum lom tabadagi mari fawba chathakiba thibu humba gi thabak aduda yum yankhai taret ki nupa yankhai amasung nupi 39 verify tauki adumaku mipha mipundi leiti hairi
Nakan amaromda security gi cheksin thorang lokhatpagi saruk ama oina Imphal West CDO na khudaki oina ngasi ayuk Maharani Bridge Wahing Lekai Parking Samu Makhong Masajid Road amadi Uripok Chakri Komgi area dasu thiba humbagi thabak chathakre search operation aduda amamamta oina miyoi chama yankai taret verify tokhibaga loinana miyoi taret amana makhataba verification gi damak city police ta khusinaki hairi amaromda Imphal West ki CDO na ayuk pung taruktagi nipan phauba Kwakaitel Moirang Purel Laisram Lekai Machin amasung Khagimpali Panthaktasu thiba humbagi thabak chathaki search operation aduda yum marifugi bailout mari yauna miyoi chama yankai manga verified tauki hairi Laingakna changsilliba War on Drugs 2.0 gi saruk ama oina ngarang Bishnupur District Commando amadi Churachandpur Police ki apunba team amana heroin powder gram Chamri Humbudra Hundoi Romga Konana Nupi Ahum Nupa Ama Phagat Pangamkre Draka Konana Faraba Sing Adudi Churachandpur gi Tuibong Jion Veng Dagi Wanai Kim Baite Chahinifu Mapuroiba Ngamkomang Baite Assam gi Hailakandi District ki Garmura Village Dagi Samaldas Chahinifu Mapan Atopa Maming Benjamin Apokpa Soilendro Das Churachandpur gi Di Failian Dagi Thethem Haukip Chahi Kunthranithoi Mapuroiba Oinam Jimmy amasung Churachandpur gi New Boljang dagi Namnei Kim Kipken Chahinifu Taret Mapuroiba Daulat Kipgeni Police ki Pau Singh Asina Hai Bishnupur District Police ki SPN Herojit ki Mityeng Makhada District Asigi Additional SP Operation Roni Mayangbam Amadi Churachandpur District Police ki Additional SP Law and Order TH Desorjit na Luchingba Apun Batim Asina Miyoi Mari Asi Drug ka Konana Fagat Kibaga Loinana Makoidagi Soap Case Nifu Humdoida Haptuna Purakpa Heroin Powder Gram Chamri Humbudra Humdoi Asi Pangbangam Kibani Hairi Makataba Ain Gi Oiba Thabak Sing Laukhatnaba Pharaba Sing Asi Churachandpur Police Station da Sinakre Hairi Tongan Balam Singda Thodok Hendokna Khunai gi kananaba tawriba miyoi singdagi Bahujana Sahitya Academy National Committee of India na National Award sing asigidamak application kauri Bahujana Sahitya Academy gi cherol amana hai National Award sing asigidamak apply tawninba singna akupa marol gidamak office matamda mobile number 9366041174 da pau phaubirakpa yagani loinana award sing asigidamak application tharakpa matamda masa masagi biodata passport photo Aadhaar card natragana voter card ki Xerox copy yaurakadabani amadi apply tawrakadaba miyoisingna application tharakpa matamda makoi na pangthokkiba thabak thoram singi matangda pauche singda phongkiba paper cutting natraga photo manga yaurakadabani National Award asi chahi asigi March 12 da Andhra Pradesh ki Krishna Reddy Bhavan Tirupati da pangthokadaba Bahujana Writers ki 6 suba National Conference da lanthokani hairi